leirammi. Hello guys, welcome to my channel J.S.K. I got this channel mayambu taram sorry. I na hozik leirammi si Israel gi yamna Israel khakta nate prithvi da yamna maroi ba migoi ba khoi harakfan if and Adam haiba harakfam adum pham du dani se masima pham se Eden Garden ni do Israel mayamna Eden Garden na khangnai do hozik pudi sigi surrounding pulap sigudi Gan HaShlosha kawai ba ko adubu masi mapham sidagi Eden if and Adam isona thamlak pani haibse thajanari ba khoigi Genesis te ko when isona prithvi semlak matamda miyoiba men women semla edana nupa nupi semlak matamda aihan hana thamam phamduni adu mayam ai mathang ullakke mayamna channel sigi ahan ba oiragadi subscribe toba kobiganu amasung share like toba kobiganu aduga videos aina video semlak videos Israel da laiba Bible ka mari laina ba adu ba yam important oiba video ngakta thagalakani ba ko adu maramakta isai so hablakke adu miyamna nungsi biduna video se share amasung like tobiramu yamna moru oibini ai hojik ngak leraga matam manganingde noigi ngak leraga video ucharani mayam ready da laibero adu de video horse hello mayam hojik ane lai mapham si Eden Garden hai mapham du ni ba ko yamna moroi ba khoigi if amasung Adam ishona hek semlak matamda thamlak ki mapham aduni haina thajanari ba mapham se adu mapham du ni ba ullai se ko adu loan sibudi khoitak tawrani habadi is Manipuri ngang de chahi taruk chujila aduna warau bi yade adu ai ulla ge ba ko ai drone su pai do ini sida drone tak pai ga namak to ini du yingbiu mi mayam su iru jari ba hojikse aise iru ge tikhan mane du costume se puraktre mathang lak pa doin iru rage do singsiam luye ba sine ba yang fazai mapham se ada waterfall lai re waterfall de chatse come there is a waterfall. There's waterfall, right? Yeah. And then we will fly the drone and then yeah, here there is there. Yeah, that's the fall. Masih mapham asini Eden Garden harido. Be careful, okay? Iruba nungai do man bro mayo. Iruba nungai ni bukas mapham se. Adu comment ka tawsilo Israel da koi ba rumba smana sumna tour lagning ba lere su adum ko phobiro comment da hero edum contact over ke number ga ibiro mo comment da Israel lakpa hai se yam lubni millionaire oiro visa pi da bane ba adu desena lagning ba Israel ba yengning ba oira gadi ai de through de lakpa ya ni ba pa donc aina visa sem han mangam ne kogi na comment to ba kogi gano oh padutro man
क्या करना है अभी? ऊपर जाओ। हाँ, एक सेट में हो क्या? चलो ठीक है। Father, sinai marup nupi ni ba chat min na ba Darjeeling dai na. Mapham yam chat pani na wadi ware. Ado sina waterfall adu gi mathak haido. Singdi father Right, it's in Colay. Ah, Chingdi is in Colay. The water is coming from the mountain. Okay. Yeah. Okay. You will fly the drone where you want to sit here? No, पानी में गिर जाएगी। mapham si yamna nungai ba mapham ni do family sing je myam la e ba ko pham si do maya family la ga sida kai do ge barbecue gumba chak thong la ga purak pa mapham si chak chamina ba do mai hek toy ba mo ge labor style se ko adu mathak ta tori sin shumaina sagum purak la ga barbecue di mai da ro ga mun hal cha ba ne ba moi
hojik keno chore aduga kamai toge da moi sida leisina ising iro bolo raga sida party phame ko my family chak chadui ni ba si chuti goi bai ni meam lais shmai tore adu sini hojik Israel da ise si meam ladies sing se family marup mapang mapham sida laglaga chak chana bani ba ko makoi se aduga ada uri bisina ising shina esai ukiba drone da pairaga mayai thangba saruki ising haido aduneba adu makha da kumaga yengse kamai tawuno da mapham si yam fazai adu noishu lakpa ngambo yu Masina waterfall adugi mathaki sharuk adu video sibu yengbiriba amasung channel sibu support tawbiriba noi mayambu J.S.K aimol ayakna thagat chabu phongduksari video siyam sang khrabani wi mapham siyam chawbana anduna khra sang dokre mathang da ten hanaba tawrage ngasigidi matang sida video loisilage thank you very much. Hello guys, I hojik le from se Israel gi windmill farm da ni ba sine windmill hai se sidi gi himai ungi sina sidi gi electric shunga to ni shunga ga city ama chalai ni sim leirammi am se a uramani